Hi ꯃꯌꯥꯝ, ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯅꯧꯕꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯔꯣꯟꯕꯅꯦꯕ. ꯏꯔꯣꯟꯕꯒ ꯁꯤꯒ ꯑꯥꯂꯨ ꯐ꯭ꯔꯥꯏ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯒꯅ ꯌꯦꯔꯨꯝ ꯕꯣꯜꯅꯦꯕ. ꯁꯤꯁꯤꯅ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ. ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ. ꯑꯗꯣ ꯑꯇꯩ ꯃꯊꯦꯜ ꯌꯥꯝ ꯇꯧꯗ꯭ꯔꯦ. ꯑꯩ ꯍꯥꯏꯗꯤ ꯈꯪꯗꯦ, ꯉꯁꯤ ꯃꯊꯦꯜ ꯌꯥꯝ ꯇꯧꯗ꯭ꯔꯦ, ꯆꯥꯅꯤꯡꯗꯕꯒꯤꯅꯦꯕ. ꯑꯗꯨꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯀꯟꯇꯦꯟꯗꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕ. ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ, ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ. ꯃꯊꯪ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯩ ꯆꯤꯛꯀꯟ ꯊꯣꯡꯕ ꯆꯥꯖꯔꯛꯀꯦ. ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯕ ꯃꯤꯅꯀꯣ, ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯣ, ꯑꯗꯨꯒꯤ ꯆꯤꯛꯀꯟꯗꯣ ꯃꯊꯪ ꯆꯥꯖꯔꯛꯀꯦ. ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯑꯩ ꯉꯁꯤ ꯊꯝꯅꯦꯜꯒꯤꯅꯤ. ꯆꯥꯅꯤꯡꯉꯦ ꯁꯦ. 하위 고마워.
ꯆꯥꯛꯁꯦ ꯑꯩꯅ ꯏꯁꯤꯡꯁꯦ ꯁꯤꯗ ꯈꯔ ꯍꯩꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗ ꯏꯁꯤꯡ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯆꯥꯕꯗ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ. ꯉꯁꯤꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ. ꯉꯁꯤꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯁꯦ ꯑꯗꯨꯝ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯕꯩ ꯇꯧꯕꯅꯦꯕ. ꯑꯩꯒꯤ ꯑꯁꯦꯡꯀꯤꯗꯗꯤ ꯑꯩ ꯌꯥꯝ ꯁꯤꯁꯦ ꯀꯩꯝ ꯆꯥꯅꯤꯡꯗꯦꯕꯀꯣ. ꯉꯁꯤ ꯀꯩꯁꯨꯝ ꯆꯥꯅꯤꯡꯗꯦ. ꯑꯗꯣ ꯀꯟꯇꯦꯟ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯀꯟꯇꯦꯟ ꯊꯥꯡꯒꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯑꯩ ꯑꯗꯨꯝ ꯊꯥꯡꯒꯠꯆꯕꯅꯦꯕ. ꯁꯤꯝꯄꯜ ꯑꯣꯏꯁꯨꯀꯣ. ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯗꯤ ꯄꯣꯛꯑꯒꯁꯨ
ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯕ ꯄꯣꯛꯑꯁꯨ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯩ ꯅꯣꯡꯃꯒꯤ ꯅꯨꯡꯇꯤꯒꯤꯗꯤ ꯅꯠꯇꯕꯅꯤꯅꯀꯣ ꯅꯣꯡꯃꯒꯤ ꯀꯟꯇꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯌꯧꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ